اللهم صل على محمد. Assalamualaikum warahmatullahi wabarakatuh. Ngasi yamna maru iba masala ani khatan khangjin mene se harewa masala ani esi kari mai khona macha tana khangba taragadi ikoi me ampuna asung laba ramazan mubarak ki ha se dai khona toni ba amal singi khona toni ba ibadat singi do ama fuba naga taw dabida ama fuba thadok dabida ma fu fana ada taw ba yagani lone nai khona ada taw ru tunda kari kari mu da sorum ba yawi mu da soiroi aduna harewa masala ani esi ikoi me ampuna khangina bada yamna kanaba masla oigani hena share to zabari hariba maslani se kanagumi gi mekedigi message ki khutang dang lakwa maslani ahan masla kanagumi mekedigi hanglai karigum nupi obisingna numidangi yamna waman bedagi natraga karigum khudonga macha ta bedagi esa gi namaz amasung tarawih gi namaz ada to drinda tum khrabadi sehri gi sem sanaba gi namakta hoglakpagi timing aduda esa amasung tarawih se ada to ba yabra kariguma matam aduda ada to ba yaragadi esa gi namaz ki niyat asi kari hana logani adara qazara sini yamna fazaba wahni esa gi namaz amasung tarawih gi namaz asi tum jenge gi mama da ada torona ba wakal tamsi honasi allah namasi pangal thona to fipina bibo esano adu iko sehri gi dama hogat matam aduda chaba tapagi sinlang bagi dama tane hogat matam aduda nupi obesindi yamna ngana sawgalaga yamna sangna matam pangi aduna hariba timing adu makoina esa amasung tarawih gi namaz adah tawbayai maramdi esa gi namaz ki matamase esa gi namaz matam hechang la padu dagina subha sadiq foba sehri gi matam loibudo adu foba gi marakta songada bani adumai tawduna tarawih gi namaz su esa gi namaz ki tabini esa gi namaz ki faraz rakat mari asi ada tawroba gi matungda adumak tarawih gi namaz sonba hoba yare aduna maramaraga kanagumbi nupina hairiba sehri gi sem sabagi dam hogat pagi matam aduda esa gi namaz songe ba taragasu adumak adagi net toroga songeni qaza oide aduga tarawih gi namaz songe ba tarabasu hariba timing aduda aramda kariba makhala mafogi chingna ba leitana adumak tarawih gi namaz so ada to bayai ani soba masala asena kana gumba nupa magi meke de hanglako maslani nupa sing goina yamna marui ba masala so oi ikoi masik khangzin ba so tangai fade masala adu di mesap karigumba ikoi na masjid ta yawa matamda esa gi namaz ki jamaat loi khitra tarawih horamba tarabadi aikoi imam sahab ki tungda tarawih namaz yosin gadra aduga esa kona son gadra sina ahan ba wahang ni magi warisi aduga karim bai kone esa gi namaz hana sondana leiba taragadi tarawih gi namaz mayam nan thokrani adu oiba taragadi imam na witri gi namaz jamaat solibadu adu dai koi yaw gadra natragana walhuriba tarawih gi namaz rakat sing adu hana solaga leigadra yamna fazaba yamna macha tan hangba masla mani hariba asigi matang dai khoina ahanbada khangjin gedabasi tarawih gi namaz asi esa gi namaz ki tabeni esa gi namaz ki matung ni tarawih gi namaz ki matammak numit adugi esa gi namaz ada torobagi tungdani aduna karigumba aina numit asigi aigi esa gi namaz faraz rakat mari adu ada to doboi taragadi tarawih hana sonba yade aduna haire bagi maung asida aikoi isa idom to betarabasu hana esa gi namaz faraz rakat mari adu songani adugi matungda sunat rakat ani adu solabagi tungda imam sahab ka loinana tarawih gi namaz yosin gani hozik esa gi namaz solingi gi chanung sunat solingi gi chanung haire basida suksoi maksoi dana kona thunuri ba mahakki oina kari nan tholani tarawih gi namaz ki rakat khara na thoni ani mari to ni panjobi na thoni adubu tarawih gi jamaat ki namaz imam na solibadu hek loisilak paga ramazanul mubarak ki manung dadi witr ki namaz asiso imam na jamaat ke loina sonabanina hozik hariba adu laba tarawih gi namaz rakat khara na thoi ba mahak aduso adumak imam ga loina na witr gi namaz jamaat ta yawsin gadabani aduga hariba witr gi jamaat as lorba gitunda mage nan thok horiba tarawih gi rakat khara ado ani na thokibra mari na thokibra taruk na thokibra jobi magi na thokibra tarawih gi namaz rakat khara ado witr jamaat ke sath sonkriba witr du lorba gi matungda ada tawbiga da bane inshallah so idramaki gyan taramani hana kali